ngasi ayuk pongba pause singdagi maro eba paw kharatang khankalaga update pijari. Armed Forces Veterans Day numitta sabung kokta army na phudarpada maira paibi nipan soktuna laikan nakhari. Laibak sinba thungna pangthok pagom Imphal dasu Manipur lenga ki maikaidagi nipalak suba Armed Forces Veterans Day gi thauram pangthok tuna mathauda pukning changdona thawai kathok khiba Lebak asigi lanmi singi mafamda ikai khumna utkhiba numit maktada yengang pokpi PS ki manung chanba sabung kok khunauda Jat regiment na phudarakpada maira paibe nipan soktuna laikan nakhri. Thawdok asi mafam adugi maira paibe singna makoibu ngakpi sinbinabagi damak deploy tawrok liba Central Force sing laina kogi militant sing na ngahak leitana bomb amada nongmai kapsin bagi thawdok lep hanba ngamdre maram asina makoi laibiranu haiduna akanma khongjang changchilakpadagi nakal aniga marakta mungnarakkhibani nungthildagi hauna maira paibe singdra Central Force ke personnel singa waho asigi matangda akanma mongda mungnarakpa adugi warosin purakpa ngamdabadagi makha chatharakpada ngasi numaida warang pung 5 rom tarakpada Central Force ke personnel singna maira paibe singda onchinduna sektumna thomlakpa amasung lichaina kantharakpa yauna mipu chaipu thabak chatharakpadagi maira paibe nipan sokhi makoigi manungda sana sabidagi lesram mema jangkhai manga mapuroiba L Bosan amasung sabung khoktagi moirang them Rabita nipumapan mapuroiba M Ranjit Kumar sektumna thomlakpa amasung lichaina kandona porakpadagi phibam lunna soktuna Jennings pukalaktuna laikan nakhi atopa maira paibe taruk su lanmina makoida onchondana khot tharakpadagi asok apan nangki adom oinamak ka hena sokhawdabadagi hospital da ahanba layeng pibaga lonana irak langta khara pikhi hari lanmi ki thong asibu maikai kaidagi pendaba phongdonarli